ing 2031 da Prithivi asi Loigadouribra kilometer 119 Pakpa Comet Prithivi Tamna Yangna Paisillakli chayol kharagi mamangda NASA na kilometer 119 Pakpa Comet ama Prithivi Tamna solar system asida Paisillakli haina confirm tawkhre. Comet asigi maming na C2014 UN 271 natraga Bernardilli Branston BV haina kawe. Hai riba Comet asi numit tamna paisillakpane adubu masina numit yawdringai marakta Prithivi da yamna nakna khudong thingai oiba mawongda naksilakane. Karigumba Comet asigi saruk kaiduna Prithivi da tasilakpa tarabade Prithivi asi loiduna miyoiba khunai asi mutkhiba yabagi akiba lai haina scientist singna yamna ware. C2014 UN 271 hariba Comet asi ihan hanba 2014 gi October da thengnakhibane. Haujikna Comet asi Wood cloud fauduna numitam na Paisillakli Comet asi pungda kilometer lising kuntraga mga yange. Comet asi kilometer 119 pa masidi khwaidagi chawba comet amane. NASA gi report matungina Comet asi haujik Prithivi dagi mile billion ama lapna leire. Masi ing 2031 da Prithivi da yamna khudong thiningai oiba mawongda naksilakane. Comet asi na Prithivi da yawrakadabagi arapa asi Prithivi dagi Neptune planet ki marakta leiba arapa asi dagi helle. Comet asi gi saklon asi haujik phawbada ahongba amata leite. Modern college na patata silakpagi khongjang changshin khre. Imphal East ki Porompat police station ga mayok na bada leiba modern college ki campus ta lanai miyo yamana patata silambaga loina na lakliba April 13 ta demarcation tawgani haina college asi ki principal da serol ama tharakibagi mayok ta modern college student union gi mahiroi singna gate thoktu na khongjang aduga mari leina na college asigi games and sports secretary M lamyan ba mangang na phongdorokpada haukiba 1963 dagi modern college campus asi ngasi phawbada ngak senduna lakle adubu thongju faiza laitong dagi ni haiba miyo yamana assistant survey and settlement office ki khuthangda college asigi principal da 25 soibam laika gi pata number 841 gi acre 0.12 chawba sigi demarcation tawna ba survey lakani haina pisilambani haire. USA gi imung amana malem gi khwaidagi wangbagi record thamkhre. USA gi Minnesota da leiba imung amana malem gi oina khwaidagi wangbagi record thamkhre haina Genius World Record na confirm tawkhre haire. Genius World Record ki official website ki matungin na Trap family asida leidiba miyoy sing squad Chrissy Savannah Molly amadi Adam hariba miyoy mga asigi awangba si sangcheta centimeter saniga hum 10.2 ne. Hiramasigi matangda Genius reporter Felicia Mary Rodriguez na thamkiba report amana Minnesota gi Esco da leiba imung asigi khwaidagi nahawaliba masagi chahi 12 suraba Adam trafki oina masagi awangba si centimeter saniga 12.8 amane. Mahaki mathangda Savannah trafki awangba na centimeter saniga 3.3 amade. Makugi mase Molly Steden gi awangba na centimeter 143.2 ne haiba traf family asigi oina makogi apokpe krasi na centimeter 143.2 wangduna khwaidagi nemba misak oire loina na makogi apokpa Scott ki oina masagi awangba si centimeter saniga ani 10.8 ne hiramasiga mari laina na Adam na phongdokibada mahaki mase Molina makogi imung na official oina malem gi oina khwaidagi wangbagi record thamle haiba pawadu imung manunggi miyoi singda tamlakhibani haibaga loina na imung manunggi miyoi khudingmak angakpa phawkhe amadi masi thajaba ngamdaba haiba adumak oibaga loina na makoibu sakhangbiba sina sauthok chaningai gi mikup ama lakhalle haikhe akan manungsit jawba nongsu khigane southwest lomdagi silakpa Bay of Bengal gi nungsit asina maram oiraduna northeast ki lower tropospheric level da leidiba maphamsingda nungsit jawna akan ba nongsu khigane masigi manungda akhak araw yawba nongsu Arunachal Pradesh Assam Meghalaya Nagaland Manipur Mizoram Sub Himalayan West Bengal amadi Sikkim gi maphamsingda April 12 phawbade nongsu khigane warol singasi Indian Meteorological Department na piba report amana haibane aroibada tabiriba pumnamakpu thagachari.